Ngase phong tungan Manipuri sifong singdigi maruebi I pausing miamna thamzigi ahanbada sanalepa pauksi digi khongasaraga accident Mapa masa lekidre amasukle Khongjom police station gi manung sanba Imphal More lambi gi Khongjom War Memorial Complex ki all gate manakta I-20 amaga charisma bite amaga thingzina bada chahi mari makai khakta ngai ribnu pamasa mayauna Mapa masa Sire amana sukle police gi phongwa pawgi matungina Lebak tiba thaudu odu laikhidraba miyoi singadu langathel kaithel masadigi moirang them tampha maitei sai yangkai apupa laikhidraba em kusum amadi maki sai mari kakta ngai riba masanu pani ari loinana laikai simaktadigi moirang them ratan singa sai kungamatu apupa em ibom sakoba amana sokpadigi hospital laikanari makhoi hum charisma bite to tongduna lakpani hari thaudu odu ngasi numidang pung 6 rom tarakpada thokibani kaksing lomdagi lakpa Hyundai company ki IT MN04P3812 amadi Thaubalomdagi lakpa Hero Company gi Charisma Byte MN01R4093 asigi thingzinabadagi thokibani soklaba mi ahumadu laikatnaraga Jenims ta pukhatpara Mapa masa ani du asibak sang oina pukhalagli hairakibani I-20 da tonglakpa miyoi singadugi asok apan yauti thaudo asigi matangda Khongjom PS na case ma lokhalakpaga loinana laikhidrabagi haksang adu Jenims ki medical sangna thamkhre hari atopa paw manamo Personal ama numai kapsen jaduna sijakre Lampel Police Station digi irap laptana leiba CRPF personal ama masada issue tauba incest rifles nungmaina ngasi numijungba pung taraga nithuki minute taraga mangarom tabada mathanda kapsen jaduna sijakre police dagi phangma pawda masa mathanda sijakraba personal dugi maming Sandra Boss Apokpa Mansaram khawi Chandigarh dagini marfuga taruk suba CRPF battalion gi personal ni Masuma ki personal number na 17622338 ni makna ke madugi berenda masada issue tauba incest rifle nungmena khadang makhad maru ama kapsinjabadigi kokta thina sokpagi khudak laikidabni thaudo adugi matang Lampel Police Station case ma lokali laikhidraba personal adugi haksang adu rims ki mokta postmortem tawre haire su pausna phungdorakli Makasa tarakpoina to papawmna higher secondary gi thakta leiba mahiroi singna lairik tamba tokpagi sang Manipur na khwaidagi nemi class 1 dagi 5 phawgi thakta mahi tamliba mahiroi singi manungda lairik tamba tokpagi sang India gi manungda khwaidagi wanglabasu class 9 amasum 10 secondary gi thakta mahi tamliba mahiroi singi oinadi state asina India gi state singi manungda mahi tamba tokpagi sang khwaidagi nem yari Ministry of Education putokpa Unified District Information for Education UDISE plus ki data gi matungina secondary thaki mahitam diba mahiroi singi manungda mahitam matokpa mahiroi gi sanga si sada 1.3 oiri leba si gi oina mahiroi sing mahitam matokpa gi sanga si sada 12.6 oiri bani hairiba kanglob asida Arunachal Pradesh na sada 1.5 oirina lairik tam matokpa gi sang khwaidagi nema anisuba state oiri Amaromda class 1 dagi 5 phawgi manungda primary gi thakta lairik tamba topagi sang khwaidagi wangdiba sigi matangda Manipur lenga ki Director of Education SL Nandakumar ga unaduna wari sanabada hai Manipur primary gi thakta mahi tamliba mahiroi singa sigi manungda kumja English singa ni kundagi na kunga mathoi gi UDISE plus ki report matungina mahiroi singna mahi tamba topagi sang asi sada 8.6 oirambadigi kumja English singa ni kunga mathoi dagi na kunga ni thoi da sada 13.3 da hengalakhiba si tuan maram khara da yengbi hai class 1 ki 8 phawgi thakta mahi tamliba mahiroi singa si lenga ki school singda midday meals pizabigi khudong saba phanganduna lakli Manipur lenga ki mekedi gi midday meal gi Likes lehendana bohona bada mahiroi singi mingsan bagi thaba si adar yumpham oiraga ming salan badagi singda Autonomous District Council gi makhada lairibi school singna mahiroi mingsan bagi sang hantaraki masina maram oiraga mamangi sai gi yengna bada kumja English singa ni kunga mathoi dagi kunga ni to school drop out ki rate asi wang khalakpagi maram amo oibe hai atopa maram mana UDISE ki report khongwatpa matamasi covid laisat leibina maram oiraga matamadu da state asiga private school kuntraga taruk thong loan khibadagi madugi enrollment gi report phangnaba ngamdabra mahiroi sing hana mingsalamba masingdagi hantaraki sina lairik tama tokraba mahiroi gi sang hengalak oiramba ya heri primary gi thak singda ADC gi makhada lairibi school sing gi oina kumja English ngani ga kunga mathoi dagi na kunga ni gi oina lairik tama tokhibagi sang sa 27.92 oiribani haina sumakna makhatakhi
Huye lan pau poksi dana sumna phongni accident mabung masal lekidre ngasi numidang waram pung tarugram tarakpada Khongjong War Memorial gi gate manakta car I-20 MN04 P3812 ga Hero Honda MN01R 4093 ka thengkai da bada gari masa tonglakpa mabung masal ani sokpadagi lekatna banangna lekidre Laikidraba singi gari masa asisu thorakiba moirang them tampa mitei sahi nipugumunga apokpa laikidraba M kusum langthel kumalaikai hamasum tonglakhibi sahi ani khakta ngairibi masanupi sanatumbi ni hari karasi khangabok sorok wangmadagi thoksom langam sai kuntragomde apokpa thoiba kawba miyoy mana thorokibani su hari atopa pawmana Urban Local Body Kungatret ki caretaker sing lehan khidaba amasum mahut ki commissioner bu administrator hapsin ki bu order sing high court na state of high court ki order bu mari lene bu official sing na thabakta on thoktre haidu chief minister amasum mahut minister da wakat khre Manipur gi Imphal Municipal Corporation IMC yauna district mari da leiriba urban local body sing oriba municipal council masum nagar panchayat punna kungatret ki mikal mamang sahi English ngani kunga matugi February amasum June thada pangtokpam thoklabasu ngasi phawbada lenga ki mekedigi ULB singasi gi mikal pangtoktana leirakli ngai gi serakta secretariat mahut department gi mekedi saliba sahi gi August kungomdoi amasum September amada thokiba tungan order singi meyokta High Court of Manipur civil writ petition sing file toroktuna challenge toropadi gi kon order anima satna hanna state tawduna thamkre Siraksida High Court of Manipur na haribu order ani si maraki oina satna handana thamlabasu mari lainaribu civil repetition sing da yauriba lengaki respondent official sing court ki order asimak thabakta onthokte haiduna petitioner sing mai kaidigi minister mahut minister advocate general amasum Imphal Municipal Corporation gi municipal commissioner da ayiba sirul sing pisinkhre haujik tampaki district mari da lairiba urban local body sing na Imphal Municipal Corporation, Thobal Municipal Corporation, Kakching Municipal Corporation, Mayang Imphal Municipal Corporation, Nambol Municipal Corporation, Moirang Municipal Corporation, Ningthokong Municipal Corporation, Bisnupur Municipal Corporation, Jiriba Municipal Corporation, Lilong Thobal Municipal Corporation, Samura Municipal Corporation, Thongkhong Lakshmi Municipal Corporation, Lilong Imphal West Municipal Corporation, Kakching Khunong Municipal Corporation, Yaripuk Municipal Corporation, Kumbi Municipal Corporation, Wangui Municipal Corporation, Andro Municipal Corporation, Kwakta Municipal Corporation, Wangjing Lamding Municipal Corporation, Sikong Sikmai Municipal Corporation, Oina Municipal Corporation, Sugunu Municipal Corporation, Masum Lamlai Municipal Corporation ni, Masum Nagar Panchayat Singdana Lamsang Nagar Panchayat, Sakmai Nagar Panchayat, Masum Hairok Nagar Panchayat ni. Hairiba ULB singasi sahi mangagi tampu na bigida mikal pangthokibana IMC gina June ani English singani taraga turukta pangtholaga lemhauriba municipal council amasu nagar panchayat ahungina January taraga mathoi English singani taraga turukta pangthokibani aduga ULB singasi gi sahi mangagi tam lepthoknabigi ahanba pangthokiba meeting singna mathangsina IMC gina June taraga mari English singani taraga turukta pangtholaga lemhauriba local body kunga taruki na kumja English singani taraga turuki February tungan manumi singda loinama pangthoknakibani Loinana apunba ULB kunga tere asi ki manungda ahanwa pangthokiba meeting digi paraga sahi mangagi tam suraduna mathangi mikal pangthokadabagi matam singna IMC gina June taraga manga English singani kunga mathu oirega atokpa ULB kunga tarukina February English singani kunga mathu gi tungan manumi sing oikibani hanisu pawsna makhatana phungdorakli Makasa tharak poina to pawna masa mathanda yosai nan thinjin madagi siboramle tha sigi hokiba taraga manga ayuk angan mada thongju pat boroi makhong YYL Club ki manak talaiba khoiram loken sai humpuga matho apokpa lekhidraba case gukul san gi yum sabda mystery ama yum thakta gi tadun sida hakibudu thizilubada nupa aduna masa mathanda yosai na thinjin madagi soktuna lekatnaraba matungna lekhidaba oiram lehari lekhidraba nupa du gi mamingna laisang them Ravindro sai kuntraga manga apokpa lekhidraba ibukal kawi mak Imphal West ki lamsang PS ki manungsanba takhong aphaibida lebini Maka leminaba miyo mana phongdorapagi matunginadi yosai matik amana masa mathana thinjinbadagi soktuna Rims Hospital imung manunggi miyo singna pukhatuna lekatnaraba matung laikidabani hari thadosigi matangna Singjamai Police Station case ma lokatuna maka leminariba miyo idu fagalaga wangpongbagi thabak kana sathari imung manunggi miyo isna phongdorapada ayu angan mada soktuna leirambadagi hospital pukhatuna lekatnaraba matungda laikidabani so hari Makasa tharak poina pongna pampauksi dige to pamaruiba pau khramu myamna thamjage EFI 2022 Mapan gi film producer singna Manipur makoi gi film nambina bhaijakre Manipur gi Asok
bailona ahanba tribal filmmaker oina sarukari Goa da sathariba IFFI International Film Festival of India gi manungsana ngasi Marriott Resort India amasung Bangladesh ki film producer kunga taruka pangthokiba interaction program ki khudongchaba lawraga MSFDS Manipur State Film Development Society ki secretary Sanju Pasapati mayumna Mapa ki film ki producer singna Manipur makoi ki film nampham oinaba haijakhre Manipur Bihar amasung Pondicherry digi mihut singa film producer singa wari sanaba aduda Sanju gi meke digi producer singa makoi gi mathangi film adu Manipur da nambiyu state government na piribe incentive kaya lawbiyu hain fundokhi film producer singa Manipur da lakning hanabagi dama MSFDS ki secretary Sanju nai Manipur ko ina film policy lejai kariguma Manipur da film ama namlabadi madugi dama incentive pigani hairibe incentive adugi sab scale gi masinga masu condition adu haujuk semli Manipur da producer amana film namba matamda haujuk phawbada location gi fee lawdri MSFDS na Manipur da film ga mari lenaba permission khudima process tawbangami hairiba processing adu numit 10 gi manuna luisinba ngamani masigi matakta producer singna film namba lakpada sejinaba crew amasum numit masing da yenglaga hotel bill da discount su phangani Manipur si hauji film namba da mafam saba ma oibaga loinana producer sing gi apam mafam khanbada su state na mating pangani haina sanjuna phungdoki panbaya MSFDS ki secretary na mamangna pangthokiba film bazaar gi round table conference da infrastructurals investments camera post production facility amasum indoor studio semganaba sel thadabinaba wafam phungdokrabani singthaba yaba mana film bazaar da Manipur da saruk yaba phangba asi handaki asina ahanmani Manipur gi pavilions na tuan leba ki film crew sing da Manipur da film namana na bagdama puning sing sinduna lakli Ministry of Information and Broadcasting gi makhada NFDC National Film Development Corporation na sinduna haudokiba film bazaar singa siga tharaga marini sanmana mini masida networking film financing amasum film marketing gi platform na khanane bani Festival asida Manipur gi cinema gi special golden jubilee thoram pangthopaga loinana Manipuri film Senapati district ki Purul digi sahi nauriba SRFTI digi graduate lorakhiba Asok Bailogi Look Up the Sky Dev Kumar Bose ka hanba Manipuri feature film matam gi Manipur seni suba numita Makunais Palace utki hairiba film du utringai da ahal oiraba actor kangam tomba lamza tomba singasu ikai kamna khari Amaromdana Manipur gi Asok Bailona ahanba tribal filmmaker oina saruyari International Film Festival of India gi yangkai gom da suba edition asida ngasi Manipur gi ahanba feature film matam gi Manipur amasum state asigi tribal community digi ahanba oina festival asida Asok Bailona saruyaba loinana ma ke film Look Up the Sky utre Paumoi tribe ki na oiriba filmmaker Asok Bailo gi film Look Up the Sky hairiba film asida non feature film category da saruyabani Makasa tharak poina naharol gi thaudang pauksi dige to papau khurana Samarjit lalhaubaga arun mamari lainai haina NIA court na charge frame tokre Salai gi managing director oiramba Sagolban Tera Lakrapam Laikai digi Narengmam Samarjit lalhaubaga arun mamari lainai hain special judge NIA Manipuna charge frame tokre Haukiba say English singani ga taraga mapani October 13 London na pangthokiba paugi mifam amada Manipur si India dagi ningtamle haina di juri Manipur government ama semle mama samana government adugi self style external amasum defense minister oire haina lauthokiba duga mari laidana NIA na mahaki matakta case file tawduna investigation chatharaba matungda special judge NIA Manipur charge sheet file taraki NIA na file tarakiba charge sheet adugi matungina Naremum Samarjat si US 13 UA Clause PAR W Section 120B charge frame tawgi matik saba material sing leire Naremum Samarjat asi lalhaubaga aron mamari leiraduna aini yadaba thawong kya sathai haibigi wadol sing pali case asigi mari leindana NIA na salagi managing director Naremum Samarjat elangwam Brojendro amasum akoizam Dipa Anandgi matakta su NIA na satharakiba investigation adugi matangdadi aini yadaba thawong sing sathai haina charge frame tawu yabagi materials amata phangdi maramuduna case asigi liability singdagi makoi sing asi discharge tawre makoi gi bail bond sing adu su cancel tawre Naremum Samarjat ki wenati mathang tha December 13 da mark ki matakta siriba charge sing adu loinana tongan ma charge sheet ama file to number khangan khre haina su pau na makhata na phungdorakli Amaromdana
Nongmai kapnabigi thaudok security force na Maoist-ki nupi kedar ani Bolangir district hatkre. Orissa gi Bolangir district manungsa na leiba Ganda Modern Hills area da ngasi Maoist lalhaubasinga khut unabada security force na laholobasigi nupi kedar ani nongmai na kapak hatkre. Bolangir amasum Bulgar area da Maoist kedar sing satok sasin tawduna laire have akaknabi intelligence ki paw ma phangmadagi security force na ngarang ihing nongyay da sangsinduna area aduda akan mo operation sadakibani haina Orissa gi DGP Sunil Bansal na pawmising na phungdoki mafam aduda ngasiyuk pung taraga makhainom tarakpada Maoist ki kedar mga thingnabadigi security force amasum laholubasigi kedar sing natuki marakta nongmai kamnaki Pungkhaya marang sudna nongmai kapna khiba thaudok tu security force na Maoist ki nupi kedar ani hatpagam khibani haidi thaudok adugi matungna security force na mafam adumaktada sangsinduna thibuhumagi thabak sathabada uniform set nupi kedar ani gi asibak sang loidana insas rifle anisu haksang sing adugi manakta leramadagi lokhat pangamkhi ngamkhi haina su DGP Sunil Bansal na makhata na phungdoki laikhidraba Maoist kedar ani du masak khangdok pangamkhre makhoidu Sadiskartagini loidana Bolangir, Burger, Masamut, BBM Maoist Division ki kedar sing haina su mahak na phungdoki laikhidraba Maoist kedar ani du hingna natragana sina phangma ngamba natragana makoi gi mari makong tapangama miyoi sinda lupa lak mari mari gi manapi na lakthokuna wanted taraba singni hari atopa Maoist kedar ahuma dudi nanthokuna sen khre haina su paus na makata na phongdorakli Makasa tharak poina to papomna Lieutenant Governor na haijarak padigi Delhi gi zama masajit nupi sing sang thinglamadu lakthokre Delhi gi Lieutenant Governor BK Hangalaki ba wapam ama ikai khumnaba utuna hana Delhi gi zama masajid complex manung nupi sing sanghandana lairamadu handokle haina masajid asigi sahiyama Bukhari na phungdokre mamang na masajid asigi complex nupi sing sangba yahandabigi order du Lieutenant Governor na haijaraki ba matungina Rebol up tokre masajid complex asida lakliba visitors sing na masajid asigi sienglaba saktam mangandana ba madi mangthoktana ba khonagadabani hainasu Imam Bukhari na phungdoki maming lairaba Delhi gi zama masajid asigi administration na nupi masa sing masa mathana natragana makoi puna masajid complex manung na sangmada athingma thamle haina masajid asigi main gate ta notice thoktuna khankhibani hiramsigi matangna miyam marakta yaningdaba wafam sing phungdok narkhaba matungna Inam Bukhari na hokiba sagol sa numita phongdokhibagi matungina masajid asida namaz honabagi damak sanglakwa miyoi singdadi athingma order asi satnaroi haina makata na komthokibani Masajid administration ki ware badu nupi singda ka henjina ta tathi tawoina tawbagi amasum athingma thambagi thawongni yaningdi haina maike kyadagi pena ma phongdok narakaba matungda Lieutenant Governor na akan mamiyeng sanglakibani karamba numit amadi tarik te issue tawkiba notice no haiba khangandaba thingma order adu numit khrani gi mamangna masajid asigi mamangda maru eba gate ahungi manakta thelama thenakibani ngasi ngarang khak miyamna notice adu thengnabadagi penaba phongdorakibani thoidok hendokna women's right activist singna masajid administration gi thawong adu yaningdaba phongdoraki masajid complex munung nupi sing sangma yaro haina notice adu da phongdoki taratri suba sai sada lengak pakhiba Mughal kingdom gi matamdagi lengak leiraklaba masajid asid sai na yaba notice adu thelamani malem gi tungan ba tourist amasum visitor lising kyana noma kangdana laktuna masajid asibu yengnari bani haide su pausina makata na phongdorakli Lushilakpo ni sport ki content katang mayam na hapsiramge Portugal na Ghana ba ahumani da maithi ba pikre FIFA World Cup Qatar 2022 ngasi mapam asigi stadium samapan ga humdra ga mari da sanaki ba World Cup 2022 gi group high ki opening game na Portugal na Ghana bu ahumani da maithi ba pikre dugo oliva photo asigi saktam sina Portugal gi Cristiano Ronaldo na penalty kauksin na goal sanana ba hotnari habigi saktam amani ahanba minute taraga manga Portugal na akan mamong taksinduna mes adu nganna mangjil thana bonaki masagi sei kuntraga tre suru Portugal gi captain Cristiano Ronaldo na goal san biyabi khudong saba ani lakhi makhoi gi maike gi goal da shot manga kauksin ki adu bu goal onthok pading ki di mes ki manga suba minute makhoi gi maike gi goal san na bi ahanba khudong saba amalakhi amasum goire rona corner amada he taksinduna goal sanana bohona khibada mapan satsinduna mai pa khokidi
Mes ki tara suba minita World Cup asida ma ki leba ki damak record oina mangarak suba oina sakuliba Ronaldo na goal sanam ki kudong saba malauki adubu Ghana ki goalkeeper Lawrence Ati Jesina thauna leina goal kanki amasum minute ahung ki matungna Ronaldo na wang na sungkhatuna head toksinduna goal sanana buhanaki adubu mahakna ningthina control tobungam hodana kudong saba tu mai pakna laubungam kiti Ghana na mes adu settle tona buhona bada matam yam na hiena sang sanaki Portugal na leptana makhoi ki lamba team da pressure piduna sanaki amasum goal sanabagi makhata ba kudong saba singloki Mes ki kuntra ka madu suba minute ta Ronaldo na Ghana gi net manung da ball kokshin ki adubu referee na goal pi hide Portugal gi star aduna foul sanaki baga hanana referee na whistle pi hibaga goal oi hide Team ani na mes ki ahanba hap loiba phawba goal sanaba ngamdana 0-0 manana likhi ani suba hap haukibaga makata na Portugal na taksinduna sanakibana Ghana gi defense da sabsa na pressure mayukna na sanangki Ghana gi maikedi gi di counter da makhoi gi su goal sanaba gi upai thiki mes ki yangkai gi manga suba minute makhoi gi Muhammad Kudus na kungamari lapadagi laibak yengduna sangna kokshin kiba shot Portugal gi goal gi mapana sikhi aduga Ghana gi oina goal tamna kauksin ki ba han shot oithi Portugal gi maikedi gi half aduda shot amata kauksin ngamdana lairakhraba matuna makoi attack amada Ronaldo na penalty ama taba ngamduna match adu mangjul thana bi kudong saba lokhi Ronaldo na box manung na ball push lakhi bada Muhammad Salisu na thingna bohona bada inthurubuna penalty du pirakhi humfu gamka suba minute phangkhiba penalty du Ronaldo na kauduna goal on thokduna match du mangjul thaba khokhi Ghana gi maikedi gi khudakta khut handuna match ki humdra gu humdoi suba minute goal handokhi Muhammad Kudus na semlakhiba kudong sabadu Endri Eyuna ikomna ngaksinduna equalizer sankhi ma ki goal aduna World Cup asida Africa gi ahanma goal oiki adubo minute manga gi matungna Portugal gi Zau Felix na goal ama hapsinduna amukhana mangjil thaki yamna tuna minute ani gi manungda substitute Rafael Leao na atopa goal amaga hapsinduna goal ani mangjil thana sakhi Ghana gi maikedi gi marfuga mapan suba minute Jordan Ayuna goal ama hantanki adubu makata ba goal handokpa ngamdana match adu maithi bana hauki hanisu paus na makata na fongdoraki adu hausi ko inandi mya paus su matang sa lusing jarage mas mya pun ano update ngamin ase